ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯃꯌꯥꯝ ꯊꯣꯏꯕ ꯅꯤꯂꯤ ꯀꯄꯜꯒꯤ ꯆꯦꯅꯦꯜ ꯇꯔꯥꯝꯅꯖꯔꯤ ꯃꯌꯥꯝ ꯉꯁꯤꯁꯨ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗꯤꯅꯦ ꯎꯕꯗ ꯊꯋꯥꯏ ꯌꯥꯝ ꯆꯥꯛꯏ ꯀꯣ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩꯒꯤ ꯁꯞꯄꯣꯔꯠ ꯂꯩꯇꯕ ꯃꯩꯇꯩ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯇꯥꯔꯦꯀꯣ ꯃꯩꯇꯩ ꯃꯆꯥ ꯑꯃ ꯑꯣꯏꯔꯒ ꯃꯩꯇꯩꯒꯤ ꯏꯗꯣ ꯅꯁꯥꯗ ꯆꯦꯜꯂꯤꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯃꯥꯒꯨꯝꯂꯕꯤ ꯑꯃꯗ ꯍꯥꯏꯗꯤ ꯑꯗꯨꯒꯨꯝꯕ ꯁꯥꯖꯠꯇꯣ ꯆꯠꯄꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯗꯦ ꯌꯥꯝꯅ ꯇꯨꯀꯠꯆꯩ ꯍꯥꯏꯇꯥꯔꯦꯕꯀꯣ ꯍꯥꯏꯗꯤ ꯊꯝꯅꯥꯄꯣꯛꯄꯤ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯍꯥꯏꯗꯤ ꯏꯃꯥꯁꯤꯡꯅ ꯍꯥꯏꯗꯤ ꯑꯦꯇꯤ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯏꯃꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯈꯥꯝꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯖꯈꯤꯕ ꯏꯃꯥ ꯃꯌꯥꯝꯗꯣ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯏꯃꯥ ꯑꯃꯗ ꯅꯣꯡꯃꯩ ꯃꯅꯤꯡꯅ ꯁꯨꯔꯝꯃꯦ ꯍꯥꯏꯗꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯄꯅꯤ ꯃꯌꯥꯝ ꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯚꯤꯗꯤꯑꯣꯁꯦ ꯎꯕ ꯃꯇꯝꯗ ꯁꯦ ꯁꯋꯥꯏꯁꯤꯗꯁꯦ ꯅꯥꯏ ꯉꯥꯛꯇ ꯆꯦꯟꯊꯔꯛꯑꯕ ꯁꯦ ꯏ ꯉꯥꯛꯇ ꯉꯥꯏꯔꯦ ꯈꯪꯕ꯭ꯔꯥꯗꯣ ꯁꯋꯥꯏꯒꯁꯦ ꯀꯩꯅꯣ ꯇꯧꯕ ꯃꯇꯝꯗꯀꯣ ꯑꯩꯈꯣꯏ ꯊꯕꯥꯛ ꯁꯋꯥꯏꯒꯁꯦꯀꯣ ꯄꯣꯛꯈꯠꯇꯅ ꯂꯩꯔꯦꯕ ꯌꯥꯝ ꯊꯤꯅ ꯁꯨꯔꯝꯃꯦ ꯍꯥꯏꯇꯥꯔꯦꯕꯀꯣ ꯅꯨꯄꯤ ꯑꯃꯗ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯇꯧꯕ꯭ꯔꯕ ꯅꯨꯄꯤ ꯑꯃꯗ ꯅꯨꯄꯤꯗꯨꯗꯤ ꯂꯥꯝ ꯊꯝꯈ꯭ꯔꯕ ꯃꯃꯥꯒꯨꯝꯕꯅꯦꯕ ꯃꯃꯥꯒꯨꯝꯕ ꯃꯥ ꯄꯣꯛꯄ ꯃꯃꯥꯗꯣ ꯑꯗꯨꯒꯨꯝꯕꯅꯦꯕ ꯀꯣ ꯏꯃꯥꯁꯦ ꯀꯣ ꯍꯥꯏꯗꯤ ꯃꯃꯥ ꯍꯥꯏꯗꯤ ꯃꯤꯒꯤ ꯃꯃꯥꯕꯨ ꯔꯦꯁꯄꯦꯛ ꯇꯧꯕ ꯉꯝꯗꯕꯗꯣꯏꯗꯤ ꯃꯥꯏ ꯃꯃꯥ ꯀꯃꯥꯏꯅ ꯔꯦꯁꯄꯦꯛ ꯇꯧꯔꯝꯒꯅꯤ ꯃꯥꯏ ꯃꯃꯥꯗ ꯁꯤꯒꯨꯝꯕ ꯂꯤꯆꯠꯁꯦ ꯆꯠꯂꯝꯒꯅꯤ ꯃꯃꯥ ꯐꯨꯕ ꯃꯆꯥ ꯑꯣꯏꯔꯝꯒꯅꯦꯕꯀꯣ ꯍꯥꯏꯗꯤ ꯃꯥ ꯀꯃꯥꯟꯗꯣ ꯑꯃ ꯑꯣꯏꯔꯒ ꯀꯩꯗꯧꯗꯣꯏꯅꯣꯕ ꯀꯃꯥꯟꯗꯣ ꯑꯃ ꯑꯣꯏꯔꯦ ꯍꯥꯏꯅ ꯂꯥꯞꯅ ꯊꯝꯈ꯭ꯔꯣꯕ ꯃꯥ ꯃꯩꯇꯩ ꯃꯆꯥ ꯑꯃꯅꯦꯕ ꯃꯩꯇꯩꯒꯤ ꯏ ꯑꯃꯅꯦꯕꯀꯣ ꯑꯗꯣ ꯃꯩꯇꯩꯒꯤ ꯏꯅꯤ ꯃꯁꯥꯗ ꯆꯦꯜꯂꯤꯕꯗꯣ ꯃꯥꯒꯤ ꯁꯤꯡꯂꯤꯗ ꯆꯦꯜꯂꯤꯕꯗꯣ ꯃꯩꯇꯩꯒꯤ ꯏꯅꯤ ꯑꯗꯨꯒꯤ ꯁꯥꯖꯠ ꯆꯠꯄ ꯀꯣ ꯀꯨꯀꯤꯅ ꯆꯠꯀꯗꯕ ꯁꯥꯖꯠꯇꯣ ꯃꯩꯇꯩ ꯀꯃꯥꯟꯗꯣꯗꯨꯅ ꯆꯠꯂꯤꯑꯕ ꯀꯣ ꯃꯥ ꯀꯃꯥꯟꯗꯣ ꯑꯃꯅꯤ ꯍꯥꯏꯅ ꯑꯐꯥꯎ ꯁꯥꯕ ꯍꯥꯏꯇꯥꯔꯦ ꯃꯉꯣꯟꯗ ꯌꯥꯝꯅ ꯄꯣꯡꯕ ꯍꯥꯏꯇꯥꯔꯦ ꯑꯩ ꯀꯃꯥꯟꯗꯣ ꯅꯣꯏ ꯀꯅꯥ ꯀꯩꯗꯧ ꯉꯝꯗꯣꯏꯅꯣ ꯍꯥꯏꯅ ꯀꯣ ꯑꯁꯤꯅꯤ ꯅꯨꯄꯤꯗ ꯄꯥꯛ ꯈꯨꯠ ꯊꯥꯕ ꯌꯥꯕꯣ ꯅꯠꯇꯦ ꯑꯗꯣ ꯐꯔꯦ ꯅꯨꯄꯤꯗ ꯈꯨꯠ ꯊꯥꯕ ꯌꯥꯗꯦ ꯍꯥꯏꯕꯁꯦ ꯈꯪꯅꯔꯤꯕ ꯉꯥꯛꯇꯅꯤ ꯃꯔꯥꯜ ꯂꯩꯇꯅ ꯑꯗꯣ ꯏꯃꯥꯗꯨꯒꯤ ꯀꯔꯤ ꯃꯔꯥꯜꯅꯣ ꯁꯤꯅꯤꯗ ꯑꯩꯅ ꯍꯥꯏꯅꯤꯡꯕꯗꯤ ꯃꯌꯥꯝ ꯑꯗꯣ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯁꯦ ꯑꯃꯨꯛ ꯑꯩꯁꯨ ꯍꯥꯏꯖꯔꯛꯀꯦꯀꯣ ꯍꯧꯖꯤꯛ ꯀꯩꯅꯣꯅ ꯕꯟꯅꯁꯨ ꯑꯥꯔꯃꯤꯅ ꯕꯟꯅꯁꯨꯗꯅ ꯀꯩꯅꯣꯝꯃ ꯀꯥꯏꯔꯦ ꯁꯤꯅꯤꯁꯦ ꯃꯌꯥꯝ ꯏꯃꯥꯁꯦ ꯋꯥꯕꯅ ꯂꯣꯏꯔꯦꯕ ꯋꯥꯕꯩ ꯐꯖꯅ ꯋꯥꯔꯦ ꯌꯦꯡꯉꯨꯁꯦ ꯃꯥꯏ ꯁꯛꯇꯝꯁꯦ ꯎꯔ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯗꯨꯗꯤ ꯈꯨꯟ ꯉꯥꯛꯄ ꯃꯤ ꯐꯥꯕ ꯇꯥꯏꯌꯣ ꯈꯨꯟ ꯉꯥꯛꯄ ꯃꯤ ꯐꯥꯕꯗ ꯈꯨꯟ ꯉꯥꯛꯄ ꯃꯤ ꯐꯥꯕ ꯇꯧꯕꯤꯌꯣ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯌꯦꯡꯉꯣ ꯀꯌꯥ ꯊꯤꯅ ꯐꯨꯔꯝꯒꯅꯣ ꯀꯃꯥꯟꯗꯣꯅ ꯃꯩꯇꯩ ꯃꯁꯦꯟꯅꯦ ꯍꯥꯏꯕꯅꯤꯗ ꯃꯩꯇꯩ ꯃꯁꯦꯟꯅꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯒ ꯃꯣꯏꯗꯤ ꯃꯩꯇꯩ ꯅꯠꯇꯕ꯭ꯔꯕ ꯎꯀꯤꯒꯤ ꯃꯌꯨꯝꯅꯗꯤ ꯉꯝꯗ ꯋꯥꯔꯤ ꯂꯩꯇꯦꯅꯦ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯃꯣꯏ ꯃꯃꯥ ꯃꯄꯥ ꯂꯩꯇꯕ꯭ꯔꯕ ꯁꯤꯌꯥ ꯃꯤꯅꯨꯡꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯒꯤꯅꯣ ꯃꯣꯏꯅ ꯃꯌꯥꯝ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯈꯨꯟ ꯉꯥꯛꯄ ꯊꯨꯅ ꯐꯥꯎ ꯑꯍꯜꯗ ꯃꯥꯅꯁꯨ ꯈꯨꯠ ꯊꯥꯕ ꯌꯥꯕ꯭ꯔꯕ ꯃꯣꯏ ꯃꯩꯇꯩ ꯃꯆꯥ ꯃꯣꯏ ꯃꯩꯇꯩ ꯃꯆꯥꯁꯤꯡꯅ ꯍꯦꯜꯂꯦꯕ ꯃꯩꯇꯩ ꯃꯆꯥ ꯃꯁꯤꯅ 그러네 까만도네 모양이야. 모양이 까만도는 불안이네 까만도는 수디 동암도 브랜드. 나한테만 거기는 하지 마마네 만도네 부러서도 막 애가 뭐 하래 받치나 뭐 주라 미봐 너 그래 뭐 मैम स्टार्ट हो गया लाइव लोशन जा रहा है ꯑꯁꯤꯗꯤ ꯃꯌꯥꯝꯁꯨ ꯎꯔꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯣꯕꯁꯦ ꯁꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯃꯥꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧꯁꯦ ꯌꯦꯡꯉꯨꯁꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯥ ꯌꯦꯡꯉꯨꯁꯦ ꯃꯃꯥꯒꯨꯝꯕꯅꯤ ꯐꯅ ꯐꯠꯇ꯭ꯔꯁꯨ ꯃꯃꯥꯒꯨꯝꯕꯅꯦꯕ ꯀꯃꯥꯟꯗꯣ ꯑꯃꯅꯤ ꯍꯥꯏꯗꯅ ꯃꯥꯗꯨ ꯏꯖꯠ ꯌꯥꯎꯗꯕ ꯑꯗꯨ ꯌꯥꯝꯅ ꯈꯨꯠꯆꯕ ꯊꯕꯛ ꯀꯩꯒꯤ ꯇꯧꯗꯣꯏꯅꯣꯕ ꯍꯥ ꯑꯗꯨꯗꯤ ꯃꯃꯥꯗꯨꯗ ꯃꯥ ꯐꯨꯒꯦ ꯍꯥꯠꯀꯦꯁꯨ ꯉꯝꯃꯝꯒꯅꯦꯕ ꯃꯤꯒꯤ ꯃꯃꯥꯗ ꯃꯥ ꯁꯤꯒꯨꯝꯕ ꯁꯥꯖꯠꯁꯦ ꯆꯠꯄꯅꯤꯅ ꯃꯁꯥꯒꯤ ꯄꯣꯛꯏꯕ ꯃꯃꯥꯗꯣ ꯃꯥ ꯄꯣꯛꯏꯕ ꯃꯃꯥꯗꯨꯒꯁꯨ ꯃꯥ ꯁꯤꯒꯨꯝꯕ ꯁꯥꯖꯠ ꯆꯠꯂꯝꯒꯅꯦꯕ ꯑꯗꯨꯅ ꯃꯤꯒꯤ ꯃꯃꯥꯒꯤ ꯔꯦꯁꯄꯦꯛ ꯇꯧꯕ ꯉꯝꯗꯕꯅꯦꯕꯀꯣ ꯑꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯃꯥꯒꯤꯁꯦ ꯑꯩ ꯀꯃꯥꯟꯗꯣ ꯑꯃꯅꯤ ꯍꯥꯏꯅ ꯗꯦꯈꯥꯏꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯑꯩ ꯀꯃꯥꯟꯗꯣ ꯑꯃꯅꯤ ꯍꯥꯏꯅ ꯑꯐꯧ ꯁꯥꯕ ꯍꯥꯏꯇꯥꯔꯦꯕꯀꯣ ꯀꯃꯥꯟꯗꯣ ꯑꯣꯏꯔꯒ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯀꯃꯥꯟꯗꯣ ꯑꯣꯏꯔ ꯀꯩꯗꯧ ꯍꯥꯏꯅꯣꯕ ꯅꯨꯄꯤ ꯑꯉꯥꯡꯅ
खुद पक पक थाब याब्राबा कमांडोनी नंग पुलिस नि आर्मी नि हाइदना कमांडोनी हाइदना नंग अचौ सांग नै हेता ममा आमदबु खुद थाब याब्राबा मरमदी एटी कल्ली एटी बु फाबा जारोय हाइरुबगी दमक्तनेबा हजि इमासिने चै चारिसे मयाम चुमिबरा लालिब्रा जेउसे हन्ना सिदा फुबम थोपरा खुन ngaकबु फाबा यारोय हाइरुबा इमासे मोइना फुबिरमिसे कमांडो मैतै मसा अमा ओइरा कमांडो मैतै मसा दो दुना फुबिरमिसे फुबम थोपरा बा जेउसे सी फुबम थोपरा बा फर फत्रसु अहन्नेबा मा ngaतंग हाय हाइदि इमा मयामदुना ngang तंजादा माना खतक सौनिंगबा ओइरमगसु खतकसु खदगदबनेबा कइनोदि कोक पालिबा से कोक पालिबा खनफम अमगी थोप कोक से थी पालिबा दो मा खतंगसु खनथरमगदबनि सि इमागुमनि को खुद थारुरगदि ऐसे क्याम जामना थाक निमथरकनि हाबसे क्याम जामना इज्जत हंदरकनि हाबसे को मसागी इज्जत मसाना दो हंदहलबनि दो ममा अमदा खुद थाबा हाबसे चटनबि नते से यादब थबकनेबा मयामसु खंगी पोनेबा मचा अमना ममादा फुबबु याब्राबा हा सि चटनबिराबा ngasi imaduna nangbudi nacha nate na nangi naidi imaduna popa nate haidana su khalamba su jai khalamdaba su jai dubu oiraga su maitei masamni haidana imaduna asado tawbako ado asado imana phana khaluba asado ngasi kamando maitei nupado maitei masado aduna thugaireba thajabada thugaireba dudi mayam haise chumdra khoi maitei masam oidaba leite khoi maitei masam sokhotaba leite haibese chummi bra lali bra jungse aigi oinadi chummi khoi maitei macha yam chawkhatte oide ko ado oi basu yauri chawkhatpasu yauri marak sida do oidaba khara chawkhataba khara do miriam sing do adu khakkine ba ko maitei oina poklaga maitei gi imada ijat thamba ngamdaba aduga duna takpati nang bu poiba namadu ijat chu nang thamamoi nang bu poiba namadu bu nang furamgani khutharamone ba aina ai jam ngangning de ba ko ngasi imam da khutharapa haibase yamna hantharaba thabakni machamgi kaino haidi asum nungai da thabak sibu kana tawba hona gi jengo ba myam si sumaina tawba hona braiba ahana mamite mapi taraga karino nungai doriche thajaba amagi mathakta maitei macham ni na ma commando ni maitei macham ne ima duna haidi haining ba kayam leiraga su se aigi maitei ni si maitei macha ni ase aigi i ni ai haining haidana lamen sorokta achawasang maitei da achawasang oiraga su ko haidi khudong thina leiraba maitei ningol khangde ima khangde bin khangde sige makhoi gi maitei masani siga mateng tani ge do kirani aiba noigumasina noiguba chakhata ba maitei macha commando se sigumasina ne tawhali me ba commando nai si jengo i me am jengo si jeng ma thabak chu loi chong le ya si i ga ta ma thabak chu nong mai na tawram bai gi ne chumna mi pha bla ke ba moi de nupi je tek tawe ba nupi je tek tawe boy da si doctor pu khalo ya roi doctor pu ro se si bu yam nungai de myam ai shub jam video semi se sumaina nungai ta bam ta yaude kaino sumaina imana torok pa haibasi di yam nungai te yam nungai te ngasi video si di yam nungai te ta seng namaki nungai jati sumaina to base to bigano imagi ijat thamba haibase macha ni mathaudang ni ba aduni ado haidi hoi kada bai su eti phaba ya do no eti phaba ya ro ya ba eti phaba se yaningde lore kaino haidi makhoi ihan hana manipur sida landarak pa matamda kuki hui lamja sara singduna ne lan tarak pa matamda ne kana hana thokhige khulai yaudine eti hana thokhibani ko khulai amakta paidena khutta utuk watuk khara pailaga ne kuki hui singduga lan thengnani khulai paiba singduga khulai paidaba singduga lan thengnare iba ko sigibna kongayam ni thawai thakibna kongayam ni khoi gi maitei athoba singdo ko khangi poni nanga sa maitei macha ma oiraga dumaina tawbadudi tawgono haiba khutta khulai ama yaudana lanthingnarakane na lakhibado thawai thabda kiri baba ngasi dina khoi mayam changdana makhoi to pha dai pundegi honana leireba
ꯊꯋꯥꯏ ꯊꯥꯔꯒꯦ ꯏꯃꯥ ꯂꯩꯕꯥꯛꯀꯤꯗꯃꯛꯇ ꯏꯃꯥꯒꯤꯗꯃꯛꯇ ꯁꯤꯕ ꯉꯝꯒꯅꯤ ꯍꯥꯏꯗꯅ ꯊꯣꯛꯂꯛꯈ꯭ꯔꯕ ꯑꯦꯇꯤ ꯉꯥꯛꯇꯅꯦꯕ ꯑꯁꯤꯗꯩꯁꯤꯗ ꯃꯈꯣꯏꯕꯨ ꯐꯥꯒꯦ ꯄꯨꯟꯒꯦ ꯍꯥꯏꯔꯕꯗꯤ ꯑꯗꯨꯗꯤ ꯏꯃꯥ ꯈꯛꯅ ꯌꯥꯔꯣꯏꯕ ꯀꯣ 이마 마야 빠이비 이마 룹나 아무튼 야로예바 아두기 야닝더버도 ngasi 두기 ꯆꯩꯔꯥꯛꯇꯨꯅꯦꯕ ngasi ꯀꯃꯥꯟꯗꯣ ꯃꯩꯇꯩ ꯃꯆꯥꯗꯨꯅ ꯇꯧꯔꯝꯃꯤꯗꯣ ꯁꯤꯅꯤ ꯃꯌꯥꯝ ꯌꯥꯝ ꯁꯥꯎꯅꯤꯡꯉꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨ ꯃꯈꯥ ꯇꯥꯕ ꯑꯇꯩ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯑꯗꯨꯝ ꯄꯨꯖꯔꯛꯀꯦ ꯑꯗꯩꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ